Mayay lambi apun baluk malangi women gi publicity secretary aigi ming oinam sana jok bichanu miyangi ima sangpa akoi ngasi mayay lambi apun baluk na kokjari ba banasi mamang sahi 2024 dagi lambi asi phibam songna lairapwa dagi leibak tokthok taduna akan makaya khongjang changsin khare adubu phuji phuji paliba government PR asina su hanna yingbirakare matamduda paliba sarkar na su sengbani haina thajaba piraga sembidaduna lakpadagi khoisaunaraba mayai lambigi nagyata tariba parja miyamna October gi tang 13 ahing nongyai ban kaujaraga October gi tang 19 da Imphal West District gi DC masamak yauna SDO PWD mayai lambi apun baluk malangpan gi member sing amasung lambi gi tikada singa loina na phaminaraga ningon chakauba mamangda lambi ase matangba chanaba polhon chapchana tawgani haina thajaba pibirakoni adubu huji phawba thabak one onthok piraktabadagi nahal akhoi tang 19 da press note ama thokjakhraba matungda akoi tang 9 phawbagi manungda lambi asi sembiraktaba taragadi tang 12 dagi akan bakhongjang changsilakani haina press note ama thokhraba matungda ngarang tang 12 asi langthaban thong ahanbida akoi mayai lambi apun baluk malangban gi miyanga lamdam dugi maira paibi kalaki isininaw khaiga punsanaraga akan bakhongjang changsinba matamda department na tabi ubiduna ngarang nungtin pung 2 makhaida lakpiraga phaminaraga wari sanajaba matamda makhogi site gi oinadi irai numitagi hauraga December gi tang 10 phawgi manungda semgani haina chaptana thajaba adu thambirame adubu mamangda akoi mayai lambi apun baluk malangi member singa phaminaraga CM Work Minister local MLA amadi DC SDO PWD gi engineer puna maka phaminaraga wari sanarakom matamda su thajaba piraga thabak oino onthok piraktabadagi ngasi khoisaunaraba praja miyamna mitna hek semba udriba phawba khongjang hantok saroi masidagi henba makhan makha kaya gi khongjang changsilakani haibasi mayai lambi apun baluk malangi site gi amasung mayai lambi gi nagyata tabiriba praja miyanga haunaraga akan mamawongdo khongjang changsilakani haibasi ngasi media gi mafamda mayek sengna pawdamjari aduga ngarang je langthaban thong hanbida ne kogi PWD gi engineer sing amadi tohan ba haitara tikada sing nana thamina bagi pawma adum leigre adu hoji pawda lambi je sembagi mami tadri hoji department na hai bagi matungina hoji pawda lambi je semri pawdi malangi maylambi apumluki maro pandam je kaino hamta sing tham mayai lambi apun baluk malangi pandamdi department ngarang phamina ba matamda Friday numitei hauraga December tang 10 phawgi manungda semgani haibagi chapchana thajabadi thambirakle moi DC da line launa jaraga adubu malangi site gi di hariba por ase DC masa yauna ningon chakoba mamangda polhon langthaban makhada harang githong makhada ina sambrau phawagi phibam sokna lairiba lambi sing ase moina sengani haina thajaba piraklaga huji phawba thaba oina onthok pirakte semde haibadi yaroi harang githongi mathak samaugi makha Pibang kharaga phaba singsida di semi pibam mena sokliba natai jadraba nomogi road accident kangdana thokliba mafam sing asida di hanna phagwa yengdare maram asina malangi site gi di hariba lambi sing ase iminna he udriba phawdi akoi khongjang hantok saroi haibase akoi gi chapchaba pirem